ꯎꯗꯦ ꯑꯩꯅ ꯈꯔ ꯂꯥꯞꯅ ꯄꯥꯏꯔꯛꯀꯦ ꯀꯃꯥꯏꯅ ꯄꯨꯟꯅ ꯆꯦꯜꯂꯛꯏꯅꯣ ꯑꯩ ꯄꯨꯂꯞꯇꯣ ꯅꯨꯡꯁꯤꯅꯕ ꯑꯗꯨꯒꯤ ꯄꯨꯟꯅꯅꯦ ꯑꯩꯅ ꯏꯆꯦ ꯆꯦꯜꯂꯁꯤ ꯂꯥꯛꯑꯣ ꯅ ꯑꯩꯅ ꯍꯧꯕ ꯃꯥ ꯑꯩꯅ ꯆꯦꯜꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯆꯦꯅ ꯉꯥꯏꯈꯣ ꯑꯩꯗꯣ ꯑꯩꯈꯣꯏ ꯏꯅꯝꯃꯩ ꯃꯆꯥꯗꯣ ꯏꯆꯦꯅ ꯍꯥꯏꯅꯤ ꯈꯪꯕ꯭ꯔꯥ ꯍꯥꯏ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯏꯆꯦ ꯀꯩꯅꯣ ꯇꯧꯗꯦꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣꯅ ꯍꯥꯏ ꯃꯥ ꯍꯥꯏꯅꯤꯀꯣ ꯏꯅꯥꯎ ꯁꯤꯒꯤ ꯈꯣꯡꯊꯥꯡꯁꯤꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇꯧꯁꯨ ꯃꯥꯟꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯅꯝꯃꯩ ꯃꯆꯥꯁꯨ ꯂꯥꯟ ꯇꯥꯛꯊꯣꯛꯑꯝꯈꯤꯒꯦ ꯑꯩꯅ ꯅꯣꯡꯅꯤꯡꯉ ꯑꯩ ꯀꯩꯅꯣ ꯃꯥꯏ ꯆꯦꯅꯦꯜꯁꯤꯕꯨ ꯀꯃꯥꯏꯅ ꯄꯨꯟꯅ ꯆꯦꯜꯂꯛꯏꯅꯣ ꯑꯩ ꯈꯨꯝꯃꯦꯀꯣ ꯄꯨꯟꯅ ꯆꯦꯜꯂꯛꯄꯩ ꯋꯥꯔꯤ ꯄꯨꯂꯞ ꯅꯨꯡꯁꯤꯅꯕꯩ ꯄꯨꯟꯅ ꯆꯦꯟꯃꯤꯟꯅꯔꯛꯏꯅꯦ ꯃꯤ ꯅꯪꯗꯤ ꯌꯥꯝ ꯆꯝꯃꯦ ꯃꯦꯔꯤꯅꯥ ꯊꯦꯡꯛ ꯌꯨ ꯆꯦ ꯇꯩꯃꯝꯗꯤ ꯑꯃꯁꯨ ꯂꯩꯌꯦ ꯁꯣꯡꯕꯥꯗ ꯑꯧ ꯇꯣꯝꯕꯤ ꯀꯃꯥꯏꯅ ꯆꯦꯜꯂꯤꯅꯣ ꯈꯪꯅꯤꯡꯉꯦ ꯍꯥꯏ ꯆꯦꯟꯕꯁꯦ ꯀꯩꯅꯣ ꯅꯅꯤꯡꯕꯩ ꯆꯦꯜꯂꯨ ꯍꯥ ꯀꯅꯥ ꯊꯣꯡꯉꯤꯅꯣ ꯏꯟꯖꯥꯡ ꯂꯣꯏꯍꯧꯗ꯭ꯔꯕ ꯈꯔ ꯍꯥꯎꯔꯗꯤ ꯊꯣꯡꯉꯣ ꯏꯕꯨꯡꯉꯣ ꯃꯣꯔꯣꯛ ꯍꯥ ꯂꯥꯛꯀꯦ ꯂꯥꯛꯑꯣ ꯗꯥꯅꯦꯄꯣ ꯍꯥꯏꯗꯤ ꯅꯣꯏ ꯁꯨꯡꯂꯥꯛꯁꯨ ꯂꯥꯛꯄꯤꯗꯦ ꯑꯩꯈꯣꯏꯗ ꯏꯟꯖꯥꯡ ꯂꯣꯏꯗꯣ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ kemana propose tawraki kemana propose tawraki haise adum khangnaga adum khanggi ai chu kawar phone thabal dadi thengnabane ma ga igasi weight 50 ga 3 lai hoji height 5.3 smain lai 2 3 smain bet comment paro no hai sina sabe se nei ne husband akoi husband pa ko no hu tri kai mat no hai nganu ne adagi iron bana champut ne ne pa akoi no pa ma chim nang manga sui ye ai de u de ba ko hai na kha chi u roi ne ai pai ba hai tre ba phone de abe ne si sing sam tha doi ji ka dong nam na ha sing sam tha doi ji ka dong nam no ba anh nó ta khóc thúc cái rồi lúa ở đâu có lúa à anh nên lúc gì cũng lúa vậy bạn có sẽ chơi rồi thằng nó cái comment mắm mẹ